ꯐꯤ ꯍꯟꯕꯁꯤꯗꯤ ꯖꯤꯅꯥꯗ ꯅꯨꯡꯉꯥꯏꯇꯕꯅ ꯏꯟꯕꯅ ꯑꯩꯅ ꯋꯥꯅ ꯍꯣꯠꯅꯖꯈꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯈꯔ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯕ ꯌꯥꯔꯦ. ꯍꯣꯠꯅꯖꯃꯟ ꯈꯔ ꯂꯥꯛꯑꯦ ꯍꯥꯏ ꯌꯥꯔꯦ. ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯤ, ꯃꯍꯩ ꯌꯥꯟꯗ꯭ꯔꯤꯕꯅꯤꯅꯀꯣ. ꯑꯗꯨ ꯃꯩꯇꯩ ꯃꯣꯔꯣꯛ ꯅꯦꯠꯇꯣ ꯁꯤꯁꯦ ꯑꯩꯅ ꯅꯍꯥꯟꯃꯨꯛ ꯂꯩꯕꯥꯛ ꯇꯧꯕ ꯎꯠꯈꯤꯕꯗꯣ. ꯑꯗꯣ ꯁꯣꯝꯒꯤꯁꯤꯅ ꯑꯂꯨ ꯊꯥꯕꯅꯦ. ꯑꯂꯨ ꯐꯩꯗꯣꯝꯁꯦ ꯏꯆꯥꯅꯨꯄꯤ ꯑꯉꯥꯡꯅ ꯇꯥꯜꯂꯤꯉꯩꯅ ꯈꯣꯠꯇꯣꯛꯄ ꯍꯧꯔꯝꯃꯦ. ꯑꯗꯨ ꯋꯥꯟꯗꯔ ꯂꯩꯔꯝꯃꯦ. ꯑꯗꯨꯒ ꯑꯃꯨꯛ ꯊꯥꯖꯤꯜꯂꯝꯃꯦꯕ ꯆꯩꯅꯤꯅ. ꯅꯩꯕꯅꯦ. ꯑꯉꯥꯡꯈꯩ ꯆꯥꯕꯅꯤꯀꯣ, ꯅꯩꯕꯅꯦ ꯍꯥꯏꯁꯦ ꯁꯤꯡꯒꯣꯜ ꯅꯠꯇꯦ. ꯁꯤ ꯀꯟꯅ ꯆꯥꯏꯅ ꯍꯣꯠꯅꯔꯦ. ꯐꯗꯤꯒꯣꯝ ꯃꯆꯤꯠ ꯑꯃ ꯁ꯭ꯋꯥꯏꯗ ꯊꯥꯔꯦ. ꯈꯔ ꯋꯥꯠꯇꯅ ꯃꯥꯅ ꯃꯣꯟꯖꯥꯎꯕꯤꯗꯤ ꯈꯔ ꯃꯔꯥꯡ ꯀꯥꯏ ꯐꯖꯗ꯭ꯔꯕ ꯈꯪꯕꯤꯔꯦ. ꯇꯤꯜꯍꯧꯗꯣ ꯐꯒꯠꯈ꯭ꯔꯦ, ꯍꯟꯗꯛꯇꯤ ꯐꯅꯌꯥꯝ ꯐꯒꯠꯈ꯭ꯔꯦ. ꯃꯔꯨ ꯀꯥꯔꯛꯀꯗꯧꯔꯦꯗꯣ. ꯄꯨꯡꯍꯨꯟ ꯑꯣꯏꯅ ꯇꯧꯁꯤꯟꯕ ꯑꯗꯨ ꯑꯗꯨꯝ ꯀꯨꯡꯉꯦ, ꯑꯗꯨꯝ ꯌꯥꯒꯗ꯭ꯔꯥ ꯈꯪꯗꯦ. ꯇꯤꯜꯍꯧ ꯐꯩꯗꯣꯝ 4-5 ꯍꯨꯜꯂꯦ. ꯍꯋꯥꯏ ꯃꯀꯨ ꯆꯥꯕꯤ ꯄꯥꯟꯗꯤ ꯄꯥꯜꯂꯕꯅꯦ, ꯆꯩꯉꯥꯛꯄ ꯌꯥꯎꯗ꯭ꯔꯁꯨ. ꯅꯨꯡꯕꯨ ꯅꯨꯡꯁꯤ ꯆꯩꯉꯥꯛ ꯂꯩꯖꯗꯕꯅꯤ ꯇꯧꯔꯤꯁꯦ. ꯁꯤꯅ ꯃꯀꯥ ꯆꯥꯕꯤ ꯃꯔꯣꯏꯗꯨꯅꯤꯀꯣ. ꯑꯩ ꯀꯩꯁꯨꯝ ꯍꯥꯞꯇꯦꯀꯣ, ꯆꯔꯨ ꯎꯠꯅꯦ ꯑꯗꯨ ꯌꯥꯎꯔꯤꯁꯦ. ꯆꯔꯨ ꯎꯠꯇꯤ ꯈꯔ ꯍꯥꯞꯄꯦ. ꯕꯣꯏꯂꯔ ꯃꯊꯤꯁꯨ ꯈꯔ ꯆꯥꯏꯈ꯭ꯔꯦ. ꯁꯨꯃꯥꯏꯅ ꯂꯩꯔꯦ. ꯆꯅꯝꯗꯤ ꯁ꯭ꯋꯥꯏ ꯃꯇꯦꯛꯁꯤꯗꯤ ꯀꯔꯤꯅꯣ ꯈꯪꯗꯦ, ꯀꯤꯕ ꯑꯃ ꯌꯥꯎꯔꯦ ꯐꯕꯗꯣ. ꯈꯨꯐꯖꯁꯦ ꯑꯃꯨꯛꯇ ꯋꯥꯡꯒꯗ꯭ꯔꯥ? ꯋꯥꯡꯉꯝꯃꯦ. ꯑꯗꯨꯒ ꯁꯤꯒꯤꯁꯤꯅꯅꯦ ꯑꯩꯅꯅꯦ ꯊꯥꯔꯒ ꯈꯔ ꯀꯥꯟꯗ ꯕꯣꯏꯂꯔ ꯃꯊꯤ ꯈꯔ ꯆꯥꯏꯈ꯭ꯔꯦꯕ. ꯑꯗꯨꯒ ꯑꯩꯅ ꯁꯣꯝ ꯅꯥꯀꯟꯗꯅ ꯆꯥꯏꯗꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯑꯃ ꯄꯠꯂꯁꯨ ꯑꯃ ꯍꯤꯡꯅꯕ ꯀꯥꯏꯅ ꯈꯜꯂꯨꯔꯦ. ꯑꯗꯨꯒ ꯄꯠꯄꯗꯤ ꯍꯥꯏꯕꯤꯔꯨꯔꯅꯨ, ꯈꯨꯐꯁꯦ ꯑꯃꯨꯛ. ꯑꯗꯨꯒ ꯆꯥꯏꯍꯧꯗꯕꯁꯤꯅ ꯐ꯭ꯂꯣꯛ ꯆꯠꯄꯩ ꯋꯥꯔꯤꯅꯤꯗ ꯑꯅꯤꯁꯦ. ꯑꯃꯅ ꯆꯥꯏꯕ, ꯑꯃꯅ ꯆꯥꯏꯗꯕ. ꯁꯤꯅ ꯑꯃꯨꯛ ꯃꯈꯥ ꯃꯨꯕꯤꯅꯤ. ꯃꯈꯥ ꯃꯨꯕꯤꯁꯤꯁꯨ ꯑꯗꯨꯝ ꯄꯥꯜꯂꯦ. ꯆꯩ ꯌꯨꯡꯕ ꯖꯒꯥꯁꯤꯅ ꯀꯔꯥ ꯍꯦꯟꯅ ꯄꯥꯜꯂꯦ. ꯆꯩ ꯌꯨꯡꯗꯕ ꯖꯒꯥꯗꯨꯁꯨ ꯃꯊꯟꯇ. ꯁꯤꯅ ꯑꯃꯨꯛ ꯈꯔ ꯉꯜꯂꯦꯕ. ꯃꯔꯨ ꯀꯥꯔꯛꯈꯤꯗ꯭ꯔꯥ ꯈꯪꯗꯦ. ꯋꯥꯡꯉꯦ ꯁꯤ ꯋꯥꯡ ꯑꯝꯗ ꯋꯥꯡꯉꯦꯗꯣ. ꯆꯥꯎꯔꯦ ꯁꯤꯅ ꯑꯃꯨꯛ. ꯆꯩ ꯌꯨꯡꯗꯕꯒꯤ ꯈꯨꯄꯥꯟꯗꯨꯁꯨ ꯌꯦꯡꯉꯨꯗꯅ. ꯃꯣꯏ ꯃꯁꯦꯟ ꯑꯃꯒ ꯏꯟꯈꯠꯅꯔꯒ ꯍꯋꯥꯏꯗꯤ ꯄꯦꯜꯂꯦꯕ ꯆꯩ ꯌꯨꯡꯗꯕꯁꯤꯅ. ꯄꯥꯟꯗꯤ ꯄꯥꯜꯂꯦ. ꯁꯤ ꯃꯌꯥꯝꯁꯦ ꯇꯧꯔꯛꯄꯗꯗꯤ ꯈꯨꯠꯇꯨ ꯌꯦꯡꯉꯨꯇꯣ. ꯐꯖꯗ꯭ꯔꯥ ꯃꯌꯥꯝ ꯈꯨꯠꯁꯦ? ꯐꯖꯅ ꯂꯣꯏꯔꯦ. ꯍꯥꯏꯗꯅ ꯀꯥꯟꯅꯗ꯭ꯔꯦ. ꯑꯗꯨꯕꯨ ꯀꯩꯝ ꯈꯟꯕꯤꯗꯦ, ꯍꯌꯦꯡ ꯑꯃꯨꯛ ꯃꯥꯏ ꯐꯖꯅꯤꯅ. ꯑꯗꯣ ꯉꯁꯤꯗꯤ ꯁꯒꯣꯜꯍꯋꯥꯏꯒ ꯄꯥꯟꯒ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯖꯔꯛꯀꯦꯀꯣ ꯃꯌꯥꯝ. ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯁꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯁꯨꯕꯥꯁꯅꯤꯅ. ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯄꯥꯟꯒ ꯁꯒꯣꯜꯍꯋꯥꯏꯒ ꯊꯣꯡꯕꯅꯦ. ꯌꯥꯝ ꯐꯖ. ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃꯅꯦ. ꯏꯆꯥꯅꯨꯄꯤꯅ ꯕꯣꯔꯥ ꯈꯔꯁꯨ ꯍꯧꯔꯤ. ꯌꯦꯔꯨꯝ ꯕꯣꯔꯥꯅꯤ. ꯍꯩꯖꯗ ꯍꯧꯖꯔꯤꯅꯤ. ꯁꯤꯁꯤꯅ ꯌꯦꯟ ꯃꯐꯩ ꯑꯇꯥꯎꯕ. ꯁꯤꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯁꯦꯝꯕꯤꯕꯅꯤ. ꯑꯗꯨꯗꯤ ꯍꯧꯔꯒꯦꯀꯣ ꯃꯌꯥꯝ. ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯤꯅ ꯁꯨꯝ ꯀꯥꯗ꯭ꯔꯤꯕ ꯆꯥꯕꯅ ꯑꯗꯨꯝ ꯍꯥꯎꯔꯤꯕ. ꯑꯗꯨꯗꯤ ꯑꯍꯥꯟꯕꯒꯤꯁꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗ ꯏꯜꯂꯒꯦ. ꯆꯥꯛꯈꯨꯝ ꯐꯖꯕ ꯑꯃ ꯇꯠꯊꯔꯒꯦ. ꯑꯗꯨ ꯌꯦꯟ ꯃꯐꯩꯗꯒꯤ ꯃꯇꯣꯡ ꯃꯆꯦꯠ ꯑꯃ ꯂꯧꯔꯒꯦ. ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯈꯤꯇꯪ ꯑꯃꯁꯨ ꯍꯥꯞꯆꯤꯜꯂꯒꯦ. ꯌꯦꯔꯨꯝ ꯕꯣꯔꯥ ꯈꯤꯇꯪ ꯑꯃꯁꯨ ꯍꯥꯞꯆꯤꯜꯂꯒꯦ. ꯑꯗꯨꯒ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯃꯌꯥꯝ ꯑꯗꯒꯤ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯗ ꯑꯍꯥꯟꯕꯒꯤ ꯆꯥꯛꯈꯨꯝꯁꯤꯗꯤ ꯏꯟꯖꯔꯒꯦ. ꯁꯦ ꯃꯌꯥꯝ. ꯉꯥꯎꯕꯤꯗ. ꯃꯄꯥꯟꯗ ꯆꯥꯔꯃꯤꯅ ꯍꯨꯏ ꯃꯌꯥꯝ ꯂꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯄ. ꯁꯒꯣꯜꯍꯋꯥꯏ ꯊꯣꯡꯕꯒꯤ ꯈꯨꯍꯥꯎꯁꯤꯗꯤ ꯄꯥꯟꯒ ꯁꯒꯣꯜꯍꯋꯥꯏꯒ ꯍꯥꯏꯅꯔꯤꯃꯤꯗꯅ. ꯉꯥꯔꯧꯒ ꯗꯔꯀꯥꯔ ꯑꯣꯏꯕꯖꯥꯠ ꯅꯠꯇꯦ. ꯁꯤꯡꯖꯨꯁꯤꯅ ꯑꯩꯅ
인간이 얘는 럭더 빼야 돼. 그리고 사이즈 러범 야들 담범지. 빨리 때. 근데 잡으냐? Nó chích nó sao thì bây giờ giờ. Nhạc thuộc có lỗi bấm. 어디다 뭐 많이 마셔 야보다. 어디는 들러보고 가보자. Làm bé đẹp cả hai bây giờ còn là tuần đã xài với cam thôi hành này mà chắc mà nó cam ngon tết wow thì đại pin nói
Yongchakse khara uiye. Saiba khara wai. Pi hanbadadi zinadra ngai tabna inbana. Sana kira ka mo ga chapagi inbado di ko hasta chapam dule jadra mina ko di sabada namjare. Sabada injare badune ba. Loin taksal lagi. Ko salam dai na ko. Daman mo ngai. Kilo sa de kana pazana.
ꯌꯦꯟꯒꯤ ꯃꯁꯟ ꯁꯥꯕꯁꯦ ꯕꯣꯔꯥꯒ ꯑꯣꯏꯔ ꯈꯤꯇꯪ ꯀꯨꯏꯌꯦ ꯌꯣꯡꯆꯥꯛꯁꯤꯁꯨ ꯃꯔꯨ ꯈꯔ ꯌꯥꯎꯕꯒꯤ ꯁꯥꯏꯕ ꯈꯔ ꯋꯥꯕ ꯇꯥꯏꯃꯤꯡ ꯑꯣꯏꯕ ꯏꯃꯥꯟꯅꯕꯤ ꯊꯣꯏꯕꯤꯅ ꯄꯤꯔꯛꯄ ꯑꯣꯏꯕꯅꯤꯅ ꯃꯔꯤꯡꯊꯦꯟꯗꯒꯤꯅꯦꯕꯀꯣ ꯄꯥꯝꯃꯨꯕ ꯂꯦꯃꯟꯕꯁꯨ ꯍꯥꯎ ꯑꯗꯨꯗꯤ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯖꯔꯒꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯂꯥꯏꯛ ꯁꯤꯌꯥꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯑꯅꯧꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯅꯧꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯑꯗꯨꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯕꯥꯏ ꯕꯥꯏ